ꯃꯍꯥꯛꯅ ꯆꯠꯈ꯭ꯔꯒ ꯑꯩ ꯏꯇꯣꯝꯇ ꯂꯩꯃꯥꯏ ꯃꯈꯥꯒꯤ ꯀꯥ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯇꯩ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯗꯨꯗꯤ ꯊꯣꯡ ꯑꯗꯨꯒꯤ ꯍꯦꯛ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯂꯩ꯫ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒ ꯆꯠꯃꯤꯟꯅꯍꯧꯗꯕ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ꯫ ꯃꯍꯥꯛ ꯌꯥꯎꯗꯅ ꯏꯊꯟꯇ ꯂꯩꯕꯁꯨ ꯀꯤꯔꯛꯏ꯫ ꯑꯌꯥꯝꯕꯅ ꯑꯩꯍꯥꯛꯀ ꯁꯛꯈꯪꯅꯗ꯭ꯔꯕ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯏꯊꯟꯇ ꯇꯔꯛ ꯑꯩꯒꯤ ꯊꯃꯣꯏꯗ ꯀꯌꯥꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯈꯤ꯫ ꯃꯈꯣꯏꯅꯁꯨ ꯑꯩꯕꯨ ꯑꯍꯦꯟꯕ ꯄꯣꯠꯂꯨꯝ ꯑꯃ ꯑꯣꯏꯅ ꯂꯧꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯍꯥꯛ ꯈꯪꯖꯩ ꯑꯃꯁꯨꯡ ꯑꯩꯕꯨ ꯂꯥꯞꯅ ꯂꯩꯍꯟꯈꯤꯕ ꯄꯥꯝꯂꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯌꯥꯅꯈꯤꯕ ꯋꯥꯐꯝ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕ ꯑꯁꯣꯛꯄ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨꯗ ꯄꯨꯔꯛꯅꯕꯒꯤꯗꯃꯛ ꯀꯔꯝꯕ ꯀꯥꯒꯤ ꯃꯐꯝꯗ ꯊꯧꯔꯥꯡ ꯇꯧꯕ ꯌꯥꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤꯟꯅꯕ ꯂꯥꯛꯄ ꯗꯣꯛꯇꯔ ꯑꯗꯨꯅ ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯊꯕꯛꯇ ꯃꯤꯀꯞ ꯊꯣꯛꯍꯟꯈꯤ꯫ ꯑꯩꯅ ꯃꯉꯣꯟꯗ ꯂꯩꯃꯥꯏ ꯃꯈꯥꯒꯤ ꯀꯥꯁꯤꯡ ꯑꯗꯨ ꯎꯍꯜꯂꯦ꯫ ꯀꯥꯗꯤ ꯌꯥꯝꯅ ꯂꯩꯕꯅꯤ, ꯌꯨꯝꯐꯝ ꯑꯗꯨꯒꯤ ꯃꯈꯥꯗ ꯑꯃꯒ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯕ ꯌꯥꯅ꯫ ꯊꯨꯅꯃꯛ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯃꯤꯁꯤꯡꯁꯨ ꯊꯨꯡꯂꯔꯦ꯫ ꯃꯤꯁꯇꯔ ꯕ꯭ꯔꯦꯀꯦꯟꯕꯦꯔꯤꯁꯨ ꯃꯣꯝꯄꯥꯛ ꯑꯃꯗ ꯍꯤꯞꯍꯜꯂꯒ ꯄꯨꯔꯛꯏ꯫ ꯑꯇꯩ ꯑꯁꯣꯛꯄ ꯀꯌꯥ ꯑꯃꯁꯨ ꯂꯥꯛꯂꯦ꯫ ꯑꯁꯨꯝꯅ ꯅꯨꯡꯒꯤ ꯂꯩꯃꯥꯏ ꯑꯗꯨꯗ ꯂꯩꯕ ꯑꯄꯤꯛꯄ ꯀꯥ ꯑꯃꯗꯤ ꯅꯥꯀꯟꯗ ꯍꯤꯞꯇꯨꯅ ꯂꯩꯕ ꯑꯁꯣꯛꯄ ꯃꯤꯁꯤꯡꯅ ꯊꯟꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯍꯥꯟꯅ ꯈꯨꯝꯖꯤꯟꯗꯨꯅ ꯊꯝꯍꯧꯕ ꯃꯣꯝꯄꯥꯛ ꯐꯤꯗꯛ ꯑꯃꯁꯨꯡ ꯀꯝꯕꯜꯁꯤꯡ ꯑꯗꯨ ꯀꯌꯥꯗ ꯀꯥꯟꯅꯈꯤꯕ꯫ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯑꯩꯅ ꯀꯣꯏꯊꯨꯡ ꯊꯨꯡꯅ ꯆꯠꯂꯒ ꯁꯨꯞꯄ ꯌꯥꯕ, ꯏꯟꯕ ꯌꯥꯕ ꯑꯐꯪꯕ ꯐꯤ, ꯃꯣꯅꯆꯤꯡꯕ ꯄꯨꯝꯅꯃꯛ ꯂꯧꯁꯤꯟꯗꯨꯅ ꯁꯤꯖꯤꯟꯅꯈꯤ꯫ ꯑꯄꯤꯛꯄ ꯆꯥꯛ ꯊꯣꯡꯕꯒꯤ ꯁ꯭ꯇꯣꯞ ꯃꯆꯥ ꯑꯃ ꯂꯩꯕꯗꯨꯁꯨ ꯑꯣꯟꯊꯣꯛꯅ ꯀꯥꯟꯅꯈꯤ꯫ ꯊꯣꯡ ꯊꯥꯛꯄꯒꯤ ꯁꯤꯖꯤꯟꯅꯅꯕ ꯀꯥꯆꯤꯟꯗ ꯂꯩꯕ ꯇꯦꯕꯜ ꯑꯃꯗ ꯑꯩꯅ ꯁ꯭ꯇꯣꯞ ꯑꯗꯨ ꯃꯆꯤ ꯂꯦꯡꯍꯟꯗꯅ ꯊꯝꯈꯤ꯫ ꯅꯣꯡꯃꯒꯤ ꯃꯃꯥꯡꯗ ꯁꯦꯝꯍꯧꯕ ꯊꯛꯅꯕ ꯑꯦꯟꯁꯥꯡ ꯃꯍꯤ ꯑꯗꯨ ꯄꯥꯝꯅꯔꯛꯈꯤꯕꯅꯤ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯑꯩꯍꯥꯛꯅ ꯆꯥꯡ ꯌꯥꯝꯅ ꯍꯦꯟꯅ ꯊꯝꯍꯧꯏ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯊꯝꯐꯝ ꯀꯥꯗ ꯂꯩꯔꯝꯕ ꯇꯤꯟ 5-6 ꯌꯥꯎꯕ ꯃꯆꯜꯁꯤꯡ ꯑꯗꯨꯁꯨ ꯍꯥꯞꯍꯧꯕꯅꯤ꯫ ꯁꯪꯒꯣꯝꯒꯤ ꯋꯥꯐꯝꯗꯤ ꯌꯥꯝꯅ ꯑꯔꯨꯕ ꯑꯃ ꯑꯣꯏꯈꯤ꯫ ꯁꯟꯕꯤ ꯄꯨꯝꯅꯃꯛꯁꯨ ꯂꯝꯄꯥꯛꯇ ꯂꯩꯈ꯭ꯔꯦ, ꯑꯌꯥꯝꯕꯅꯁꯨ ꯃꯥꯡꯅꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯁꯪꯒꯣꯝ ꯁꯨꯝꯅꯤꯡꯉꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯗ ꯑꯩꯈꯣꯏꯒꯤ ꯂꯩꯖꯍꯧꯕ ꯀꯧꯇꯥꯗ ꯌꯥꯎꯕ ꯀꯟꯗꯦꯟꯁ ꯃꯤꯜꯛ ꯁꯪꯒꯣꯝ ꯑꯗꯨꯗ ꯑꯗꯨꯝ ꯇꯥꯔꯦ꯫ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯈꯔ ꯑꯃꯗꯤ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯄ ꯌꯥꯎꯔꯝꯃꯤ꯫ ꯃꯤꯁꯇꯔ ꯕ꯭ꯔꯦꯀꯦꯟꯕꯦꯔꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯊꯤꯅ ꯁꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯝꯅꯃꯛ ꯇꯦꯛꯄꯗꯨꯗ ꯅꯠꯇꯅ ꯃꯁꯥꯒꯤ ꯃꯐꯝ ꯀꯌꯥꯗꯁꯨ ꯁꯣꯛꯄꯟꯈꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ, ꯃꯍꯥꯛꯅ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯍꯤꯡꯂꯝꯂꯤꯕ ꯑꯃꯁꯨꯡ ꯊꯣꯛꯂꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯈꯪꯂꯝꯂꯤꯕ꯫ ꯗꯥꯛꯇꯔꯅ ꯏꯍꯥꯟ ꯍꯥꯟꯅ ꯄꯨꯛꯅꯤꯡ ꯆꯪꯈꯤꯕꯁꯨ ꯃꯉꯣꯟꯗꯅꯤ꯫ ꯃꯈꯣꯡ ꯃꯈꯨꯠꯁꯤꯡ ꯑꯗꯨ ꯂꯥꯛꯁꯤꯟ ꯄꯨꯟꯁꯤꯟꯕꯤꯕꯒ ꯍꯦꯛ ꯉꯝꯂꯤꯕ ꯃꯈꯩ ꯃꯍꯥꯛꯀꯤ ꯈꯥꯡꯂꯤꯕ ꯑꯋꯥꯕ ꯑꯅꯥꯕ ꯑꯗꯨ ꯍꯟꯊꯍꯟꯅꯕ ꯍꯣꯠꯅꯕꯤꯈꯤ꯫ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯇꯣꯜꯂꯕ ꯄꯥꯈꯪ ꯅꯍꯥ ꯑꯗꯨꯗ ꯑꯣꯏꯔꯤꯕ ꯑꯋꯥꯕ ꯑꯗꯨꯕꯨ ꯎꯔꯨꯕꯗꯤ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏꯒꯤ ꯃꯁꯛꯅꯤ꯫ ꯃꯍꯥꯛꯀꯤ ꯑꯋꯥꯕ ꯑꯗꯨ ꯍꯟꯊꯍꯟꯅꯕ ꯀꯔꯤꯒꯨꯝꯕ ꯁꯛꯇꯤ ꯑꯃꯠꯇ ꯂꯩꯈꯤꯗꯦ꯫ ꯃꯍꯥꯛ ꯏꯁꯤꯡ ꯌꯥꯝꯅ ꯈꯧꯔꯥꯡꯈꯤ, ꯏꯟꯁꯥꯡ ꯃꯍꯤ ꯑꯃꯁꯨꯡ ꯁꯪꯒꯣꯝꯁꯨ ꯌꯥꯝꯅ ꯊꯛꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯄꯨ ꯅꯨꯡꯉꯥꯏꯍꯟꯅꯕꯗꯤ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯈꯤꯗꯦ꯫ ꯃꯤꯅꯤꯠ ꯑꯃꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯤꯞꯀꯅꯤ, ꯃꯊꯪꯗ ꯑꯃꯨꯛ ꯊꯥꯡꯒꯠꯄꯤꯌꯨ ꯍꯥꯏꯒꯅꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯅꯨꯡꯗ ꯃꯥꯒꯤ ꯈꯨꯖꯦꯡꯗ ꯏ ꯊꯣꯔꯛꯀꯅꯤ꯫ ꯑꯃꯨꯛ ꯍꯟꯅ ꯃꯗꯨꯕꯨ ꯄꯨꯟꯁꯤꯟꯕꯗ ꯃꯍꯥꯛ ꯑꯃꯨꯛ ꯋꯥꯅ ꯈꯥꯡꯒꯅꯤ꯫ ꯃꯍꯥꯛꯅ ꯈꯥꯡꯂꯤꯕ ꯑꯋꯥꯕꯁꯤꯡ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯑꯗꯨ ꯇꯥꯏꯁꯤꯜꯂꯛꯏ, ꯁꯨꯛꯇꯣꯛꯇꯨꯅ ꯈꯥꯡꯏ꯫ ꯃꯔꯥꯏꯕꯛꯇ ꯍꯨꯃꯥꯡ ꯃꯔꯤꯛ ꯀꯥꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯣꯏꯈꯤꯕ ꯎꯈꯤꯕꯁꯤꯡ ꯑꯗꯨ ꯈꯛ ꯀꯥꯎꯕ ꯉꯝꯂꯣꯏ꯫ ꯏꯅꯦꯝ ꯅꯦꯝꯕ ꯂꯩꯅꯨꯡꯒꯤ ꯀꯥ ꯑꯗꯨꯗ ꯍꯤꯞꯇꯨꯅ ꯂꯩꯈꯤꯕ ꯑꯁꯣꯛꯄ ꯃꯤꯑꯣꯏ ꯀꯌꯥꯁꯤꯡ ꯑꯗꯣ ꯃꯐꯝ ꯑꯗꯨꯕꯨꯁꯨ ꯈꯪꯈꯤꯅꯤ ꯍꯥꯏꯕꯒꯤ ꯀꯤꯕꯅ ꯊꯧꯅꯥ ꯐꯅ ꯑꯉꯥꯟꯕ ꯊꯥꯎꯃꯩꯁꯨ ꯊꯥꯟꯈꯤꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯌꯦꯡꯂꯤꯕ ꯗꯣꯛꯇꯔ ꯑꯗꯨꯁꯨ ꯃꯨꯁꯤꯕ ꯂꯦꯟꯇꯔꯟꯒꯤ ꯃꯉꯥꯜꯗ ꯃꯥꯒꯤ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯇꯧꯈꯤꯕꯅꯤ, ꯇꯧꯕꯁꯨ ꯇꯥꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯔꯛꯇ ꯃꯍꯥꯛꯅ ꯑꯩꯕꯨ ꯃꯤꯀꯨꯞ ꯈꯔꯒꯤ ꯑꯣꯏꯅ ꯃꯄꯥꯟꯗ ꯊꯣꯛꯈꯤꯅꯕꯁꯨ ꯍꯥꯏꯈꯤ꯫
ꯑꯃꯁꯨꯡ ꯇꯥꯂꯛ ꯑꯗꯨꯗ ꯍꯤꯡꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝ ꯈꯔ ꯐꯪꯖꯅꯕ ꯁꯤꯔꯕꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯍꯧꯏ꯫ ꯀꯥ ꯑꯗꯨꯗ ꯀꯤꯔꯕ ꯁꯛꯐꯝ ꯀꯌꯥ ꯎꯕ ꯐꯪꯈꯤ꯫ ꯑꯍꯤꯡ ꯑꯗꯨꯗ ꯑꯗꯨꯒꯨꯝꯕꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯖꯗꯕ ꯍꯥꯏꯅ ꯏꯁꯣꯔꯗ ꯈꯨꯔꯨꯝꯖꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯖꯈꯤꯕ ꯑꯃꯗꯤ ꯑꯩꯅ ꯗꯣꯛꯇꯔ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯖꯕ ꯉꯝꯈꯤꯕ ꯑꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯅꯤ ꯍꯥꯏꯅ ꯂꯧꯖꯩ, ꯃꯔꯝꯗꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯀꯤꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯕꯨ ꯑꯃꯨꯛ ꯈꯜꯂꯨꯅꯤꯡꯉꯥꯏ ꯃꯇꯝ ꯑꯃꯁꯨꯡ ꯐꯖꯔꯕ ꯌꯨꯝ ꯑꯗꯨꯗ ꯊꯣꯛꯂꯤꯕ ꯇꯦꯛꯄ ꯀꯥꯏꯕ ꯄꯨꯝꯅꯃꯛ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯨꯗꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯑꯁꯦ ꯄꯨꯝꯅꯃꯛ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗ ꯂꯨꯞꯈꯤꯕꯅꯤ꯫ ꯑꯩ ꯌꯥꯝꯅꯁꯨ ꯆꯣꯛꯊꯔꯕꯅꯤ꯫ ꯆꯨꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯂꯣꯏꯅꯕ ꯋꯥꯅꯔꯦ, ꯆꯣꯛꯊꯅꯔꯦ꯫ ꯄꯨꯡ 10:30 ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯆꯥꯛ ꯆꯥꯔꯨꯅꯕ ꯍꯥꯏꯖꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯌꯥꯝꯕꯗꯤ ꯇꯨꯝꯅꯤꯡꯕꯅ ꯍꯦꯟꯖꯜꯂꯛꯄꯒꯨꯝ ꯇꯧꯗꯨꯅ ꯆꯥꯛꯀ ꯏꯆꯥ ꯆꯥꯅꯈꯤꯗ꯭ꯔꯦ꯫ ꯆꯥꯛꯂꯦꯟ ꯑꯗꯨꯁꯨ ꯌꯥꯝꯅ ꯍꯥꯎꯕꯗꯤ ꯑꯣꯏꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯗꯨꯗꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯔꯕ ꯃꯈꯜꯅꯤ ꯍꯥꯏꯕꯁꯨ ꯌꯥꯔꯦ꯫ ꯊꯣꯡ ꯊꯥꯛꯄꯁꯨ ꯏꯊꯟꯗ ꯇꯧꯖꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯁꯦꯕꯥ ꯇꯧꯔꯤꯕ ꯃꯤꯅꯥꯏ ꯑꯃ ꯑꯅꯤꯗꯤ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯁꯨ ꯀꯤꯖꯕꯅ ꯌꯨꯝ ꯑꯗꯨꯒꯤ ꯀꯥꯆꯤꯟꯗ ꯆꯪꯁꯤꯟꯗꯨꯅ ꯂꯩꯈꯤꯕꯗꯒꯤ ꯊꯣꯔꯛꯇꯨꯅ ꯑꯩꯒꯤ ꯏꯇꯦꯡ ꯈꯔ ꯄꯥꯡꯕꯤꯔꯣ ꯍꯥꯏꯕ ꯐꯥꯎꯕ ꯌꯥꯈꯤꯗ꯭ꯔꯦ꯫ ꯆꯥꯎꯔꯥꯛꯅ ꯄꯨꯡ 49 ꯔꯣꯝꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯆꯥꯒꯗꯕ ꯏꯀꯣꯟ ꯀꯣꯟꯕ ꯆꯥꯛꯂꯦꯟ ꯑꯃꯅꯤ ꯍꯥꯏꯕꯗꯨ ꯍꯥꯟꯅ ꯈꯪꯂꯝꯕ ꯊꯣꯛꯂꯕꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯒꯗꯕ ꯃꯑꯣꯡꯗ ꯊꯣꯡꯂꯝꯕ ꯆꯥꯔꯝꯕꯁꯨ ꯌꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤ ꯑꯣꯏꯔꯛꯀꯗꯧꯔꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯑꯁꯤꯗ ꯆꯪꯈꯤꯗꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯋꯥꯕ ꯆꯔꯛꯇ ꯆꯥꯅꯈꯤꯕ ꯆꯥꯛ ꯆꯔꯥ ꯑꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯑꯌꯥꯝꯕ ꯑꯣꯐꯤꯁꯥꯔꯁꯤꯡꯗꯤ ꯇꯨꯝꯅꯤꯡꯕꯅ ꯎꯏꯅꯔꯛꯂꯦ꯫ ꯑꯩꯍꯥꯛ ꯏꯁꯥꯁꯨ ꯆꯌꯣꯜ ꯑꯃꯗꯤ ꯁꯨꯛꯍꯧ ꯍꯧꯒꯠꯇꯅ ꯇꯨꯝꯕ ꯉꯝꯒꯗꯕꯣꯏ ꯈꯟꯖꯈꯤ꯫ ꯆꯥꯛꯂꯦꯟ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯌꯨꯝ ꯑꯗꯨꯒꯤ ꯃꯐꯝꯗꯨꯃꯛꯇꯗ ꯑꯗꯨꯝ ꯑꯃꯒ ꯀꯥꯏꯅꯔꯦ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯑꯣꯏꯅ ꯑꯩꯍꯥꯛꯇꯤ ꯍꯣꯁꯄꯤꯇꯥꯜꯗ ꯍꯜꯂꯨꯕꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯁꯪꯒꯣꯝꯒꯤ ꯗꯔꯀꯥꯔ ꯌꯥꯝꯅ ꯂꯩꯔꯝꯕꯗꯨ ꯈꯪꯂꯕꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯆꯥꯐꯝ ꯀꯥꯗ ꯍꯜꯂꯛꯏ꯫ ꯃꯐꯝ ꯑꯗꯨꯗ ꯑꯩꯅ ꯀꯧꯇꯥꯗ ꯌꯥꯎꯕ ꯀꯟꯗꯦꯟꯁ ꯃꯤꯜꯛ ꯑꯗꯨ ꯏꯁꯤꯡꯒ ꯌꯥꯟꯁꯤꯟꯅꯗꯨꯅ ꯂꯤꯛꯂꯤ ꯀꯌꯥꯃꯔꯣꯝꯗ ꯍꯥꯞꯆꯤꯟꯕꯒꯤ ꯊꯕꯛꯇꯨꯗ ꯀꯦꯞꯇꯦꯟ ꯕꯣꯏꯜꯁꯨ ꯌꯥꯎꯕꯤꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯃꯈꯥꯒꯤ ꯊꯥꯛꯇ ꯀꯨꯝꯊꯔꯛꯂꯦ꯫ ꯍꯥꯟꯅꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨ ꯈꯔ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯝꯂꯦ꯫ ꯑꯁꯣꯛꯄ ꯃꯤꯁꯤꯡ ꯑꯗꯨ ꯄꯨꯛꯅꯤꯡ ꯆꯪꯅ ꯌꯦꯡꯁꯤꯟ ꯈꯣꯠꯆꯤꯟꯕꯤꯔꯕ ꯃꯇꯨꯡꯗꯗꯤ ꯃꯈꯣꯏ ꯂꯣꯏꯅ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯃꯤꯁꯇꯔ ꯕ꯭ꯔꯦꯀꯦꯟꯕꯦꯔꯤꯁꯨ ꯈꯔ ꯐꯔꯛꯄ ꯃꯥꯅ ꯎꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯤ ꯑꯃꯈꯛꯇꯪꯗꯤ ꯌꯥꯝꯅ ꯀꯞ ꯂꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯇꯤ ꯀꯣꯛꯇ ꯁꯤꯕ ꯌꯥꯅ ꯁꯣꯛꯂꯕꯅꯤ꯫ ꯑꯩꯅ ꯃꯐꯝ ꯑꯗꯨꯗ ꯀꯔꯤ ꯑꯃꯨꯛ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯗꯨ ꯈꯪꯂꯕꯗ ꯌꯥꯔꯕꯗꯤ ꯑꯩꯒꯤ ꯀꯥꯗ ꯆꯪꯂꯒ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯇꯨꯝꯂꯨꯕꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯗꯒꯤ ꯑꯩ ꯃꯊꯛꯀꯤ ꯊꯥꯛꯇ ꯑꯃꯨꯛ ꯀꯥꯈꯠꯂꯛꯂꯦ꯫ ꯑꯩꯍꯥꯛ ꯌꯥꯝꯅ ꯆꯣꯛꯊꯔꯦ꯫ ꯃꯇꯝ ꯑꯃꯗ ꯐꯖꯅ ꯊꯝꯖꯕ ꯑꯩꯒꯤ ꯐꯝꯐꯝ ꯀꯥ ꯑꯗꯨꯗ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯆꯪꯂꯨꯕꯗ ꯎꯔꯦ꯫ ꯄꯣꯠ ꯄꯨꯝꯅꯃꯛ ꯃꯊꯣꯡ ꯃꯔꯝ ꯑꯃꯠꯇ ꯈꯪꯗꯅ ꯄꯨꯝꯆꯥꯏ ꯆꯥꯏꯅ ꯂꯩꯔꯤꯕ ꯑꯃꯁꯨꯡ ꯑꯩꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯈꯟꯖꯕ ꯏꯄꯣꯠ ꯏꯆꯩ ꯀꯌꯥꯗ ꯊꯣꯛꯍꯜꯂꯤꯕ ꯑꯃꯥꯡ ꯑꯇꯥ ꯀꯌꯥꯗꯣ꯫ ꯑꯁꯨꯝꯅ ꯈꯟꯅꯕ ꯃꯤꯁꯨ ꯂꯩꯕꯅꯤ ꯃꯗꯨꯗꯤ ꯑꯁꯤꯒꯨꯝꯂꯕ ꯑꯋꯥꯕꯒꯤ ꯃꯇꯥꯡ ꯑꯣꯏꯔꯛꯄꯗ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤꯗꯤ ꯀꯞꯄꯇꯅ ꯃꯉꯣꯟꯗ ꯂꯩꯖꯕ ꯃꯇꯦꯡ ꯑꯃꯁꯨꯡ ꯄꯣꯊꯥꯐꯝꯅꯤ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯇꯝ ꯑꯗꯨꯗ ꯀꯞꯄ ꯍꯥꯏꯕꯁꯤ ꯉꯝꯈꯤꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯗ ꯑꯣꯏꯔꯛꯂꯤꯕ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯂꯥꯏꯕꯛ ꯑꯁꯤꯗ ꯇꯝꯈ꯭ꯔꯕ ꯄꯥꯈꯠꯄ ꯀꯤꯖꯕ ꯑꯗꯨꯅ ꯈꯨꯗꯨꯝ ꯆꯟꯈꯤꯕꯅ ꯑꯩꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯑꯗꯨꯕꯨ ꯇꯦꯡꯊꯥꯔꯨꯒꯅꯤ ꯍꯥꯏꯕ ꯈꯪꯈꯤꯗ꯭ꯔꯦ꯫ ꯑꯩꯉꯣꯟꯗ ꯑꯣꯏꯔꯛꯈꯤꯕ ꯀꯥ ꯍꯦꯟꯅ ꯆꯣꯛꯊꯃꯟꯕ ꯑꯗꯨꯅ ꯑꯩꯅ ꯑꯀꯣꯏꯕꯗ ꯎꯈꯤꯕꯁꯤꯡ ꯑꯗꯨꯕꯨ ꯑꯗꯨꯝ ꯏꯪꯊꯅ ꯇꯞꯊꯅ ꯌꯦꯡꯖꯕ ꯉꯝꯈꯤꯕꯅꯤ ꯍꯥꯏꯕꯁꯨ ꯌꯥꯏ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯥꯒꯤ ꯃꯃꯪꯗ ꯆꯠꯄꯒꯨꯝꯅ ꯑꯩ ꯌꯨꯝꯒꯤ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯐꯥꯎꯗꯨꯅ ꯆꯠꯈꯤ꯫ ꯁꯨꯞꯅꯒꯤ ꯄꯣꯊꯥꯕ ꯌꯥꯔꯨꯕ ꯃꯐꯝ ꯑꯃꯇꯪ ꯐꯪꯖꯔꯕꯗꯤ ꯑꯃꯁꯨꯡ ꯇꯨꯝꯂꯒ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯄ ꯉꯝꯂꯕꯗꯤ ꯍꯥꯏꯅ꯫ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯑꯄꯤꯛꯄ ꯑꯣꯐꯤꯁ ꯀꯥ ꯑꯗꯨ ꯐꯥꯎꯔꯒ ꯑꯩꯒꯤ ꯇꯨꯝꯐꯝ ꯀꯥ ꯇꯥꯅ ꯂꯥꯛꯄꯗ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯂꯦ꯫
ꯎꯕꯗ ꯈꯪꯕ ꯉꯝꯈꯤ ꯃꯗꯨꯗꯤ ꯌꯨꯝꯊꯛꯀꯤ ꯁꯔꯨꯛ ꯈꯔꯗꯤ ꯑꯆꯧꯕ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯣꯈꯥꯏꯕꯗ ꯇꯦꯛꯇꯨꯅ ꯂꯩꯃꯥꯏꯗ ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨꯗ ꯑꯩꯒꯤ ꯄꯣꯊꯥꯐꯝ ꯂꯩꯇ꯭ꯔꯦ꯫ ꯋꯥꯈꯜ ꯑꯗꯨ ꯊꯥꯗꯣꯛꯂꯦ꯫ ꯑꯩ ꯑꯃꯨꯛ ꯃꯥꯡꯒꯣꯟꯗ ꯊꯣꯔꯛꯂꯦ꯫ ꯃꯥꯡꯒꯣꯟꯗ ꯁꯤꯔꯤꯗ ꯀꯨꯝꯊꯔꯛꯇꯨꯅ ꯑꯩꯍꯥꯛ ꯃꯤꯅꯤꯠ ꯈꯔꯗꯤ ꯃꯄꯥꯟꯗ ꯊꯥꯕꯜꯒꯤ ꯃꯉꯥꯜꯗ ꯂꯦꯞꯇꯨꯅ ꯂꯩꯈꯤ꯫ ꯑꯍꯤꯡ ꯑꯗꯨ ꯌꯦꯡꯕꯗ ꯅꯨꯡꯁꯤꯔꯕ ꯐꯖꯔꯕ ꯑꯍꯤꯡ ꯑꯃ ꯑꯣꯏꯈꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯧꯒꯨꯝꯅ ꯌꯥꯝꯅ ꯁꯦꯡꯅ ꯄꯨꯡꯉꯥꯟ ꯉꯥꯟꯅ꯫ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯏꯪꯅ ꯐꯖꯕ ꯗ꯭ꯔꯤꯁ꯭ꯌꯗꯤ ꯀꯅꯥꯒꯨꯝꯕꯅꯁꯨ ꯈꯟꯕꯗ ꯄꯥꯛ ꯊꯣꯛꯂꯔꯣꯏ꯫ ꯌꯨꯝ ꯑꯗꯨꯕꯨꯗꯤ ꯌꯥꯝꯅ ꯑꯇꯦꯛ ꯑꯀꯥꯏ ꯊꯣꯛꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯗꯗꯤ ꯄꯨꯝꯅꯃꯛ ꯑꯗꯨ ꯎꯈꯤꯗ꯭ꯔꯦ꯫ ꯌꯨꯝꯒꯤ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛꯁꯤꯡꯗꯤ ꯅꯣꯡꯃꯩ ꯃꯔꯨꯅ ꯁꯣꯛꯈꯤꯗꯦ꯫ ꯌꯨꯝꯊꯛ ꯑꯗꯨ ꯐꯥꯎꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒ ꯌꯨꯝꯒꯤ ꯃꯅꯤꯡꯗ ꯄꯣꯈꯥꯏꯔꯨꯕ ꯉꯥꯛꯇꯅꯤ꯫ ꯑꯃꯔꯣꯝꯗ ꯁꯥꯠꯂꯤꯕ ꯗꯔꯒꯨꯂꯥꯞ ꯑꯃꯁꯨꯡ ꯅꯨꯃꯤꯠꯂꯩꯒꯤ ꯂꯩꯅꯝ ꯄꯨꯔꯕ ꯅꯨꯡꯁꯤꯠꯅ ꯑꯍꯤꯡ ꯑꯗꯨꯗ ꯍꯨꯝꯂꯝꯃꯤ꯫ ꯐꯛꯂꯥꯡꯗ ꯌꯦꯠꯇꯨꯅ ꯀꯥꯔꯤꯕ ꯎꯔꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯀꯧꯖꯦꯡ ꯍꯥꯔꯧ ꯈꯔꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯑꯗꯨꯝ ꯍꯔꯥꯎꯅ ꯈꯣꯡꯕꯗꯨ ꯇꯥꯔꯝꯃꯤ꯫ ꯍꯧꯈꯤꯕ ꯑꯍꯤꯡ ꯑꯗꯨꯒꯤ ꯋꯥꯈꯜ ꯑꯃꯁꯨ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯐꯥꯎꯔꯛꯂꯦ꯫ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒ ꯑꯩꯈꯣꯏ ꯑꯅꯤ ꯊꯥꯕꯜꯒꯤ ꯃꯉꯥꯟꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯃꯤꯟꯅꯈꯤꯕ, ꯀꯔꯤ ꯊꯣꯛꯂꯒꯕ ꯍꯥꯏꯅ ꯅꯨꯃꯤꯠꯇꯨꯗ ꯋꯥꯔꯤ ꯁꯥꯅꯈꯤꯕ, ꯑꯃꯁꯨꯡ ꯄꯣꯂꯣꯏꯗ ꯑꯀꯤꯕ ꯐꯪꯅ ꯋꯥꯒꯅꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯀꯔꯤꯁꯨ ꯏꯈꯟ ꯈꯟꯖꯈꯤꯗꯕ꯫ ꯃꯊꯪꯗ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯈꯤ ꯇꯣꯜꯂꯕ ꯄꯥꯈꯪ ꯃꯆꯥ ꯑꯃ ꯁꯣꯛꯂꯗꯨꯅ ꯂꯩꯃꯥꯏꯒꯤ ꯀꯥꯗ ꯂꯩꯍꯧꯔꯤꯕ ꯑꯗꯣ꯫ ꯄꯨꯡ 24ꯒꯤ ꯃꯃꯥꯡꯗꯗꯤ ꯃꯍꯥꯛꯁꯨ ꯀꯥꯡꯕꯨ ꯑꯗꯨꯒꯤ ꯃꯔꯛꯇ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯃꯍꯥꯛꯀꯤ ꯕꯥꯟꯖꯣ ꯈꯣꯡꯗꯨꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯒꯤ ꯏꯁꯩ ꯁꯛꯈꯤꯕꯅꯤ꯫ ꯑꯃꯁꯨꯡ ꯅꯣꯡꯉꯥꯜꯂꯛꯄꯗ ꯃꯍꯥꯛ ꯃꯁꯥꯒꯤ ꯊꯕꯛ ꯑꯣꯏꯅ ꯂꯥꯟꯊꯦꯡꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯛꯈꯤꯕꯅꯤ꯫ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩ ꯀꯔꯤꯃꯠꯇ ꯈꯪꯈꯤꯗ꯭ꯔꯦ꯫ ꯑꯃꯁꯨꯡ ꯀꯔꯤꯒꯤ ꯑꯁꯨꯛ ꯀꯨꯏꯅ ꯆꯠꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯜꯂꯨꯕꯗ ꯑꯩꯉꯣꯟꯗ ꯑꯉꯛꯄ ꯄꯣꯛꯈꯤ꯫ ꯑꯩꯅ ꯈꯟꯈꯤ ꯃꯈꯣꯏ ꯌꯥꯝꯅ ꯋꯥꯔꯝꯂꯒꯅꯤ, ꯆꯣꯛꯊꯔꯝꯂꯒꯅꯤ, ꯆꯥꯛ ꯂꯥꯝꯂꯝꯂꯒꯅꯤ꯫ ꯑꯗꯨꯁꯨ ꯁꯥꯟꯇꯤ ꯍꯟꯖꯤꯟꯕꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯞ ꯃꯍꯩ ꯌꯥꯟꯕꯒꯤ ꯃꯑꯣꯡꯗ ꯂꯩꯈ꯭ꯔꯕꯅꯤꯅ ꯃꯊꯪ ꯅꯨꯃꯤꯠ ꯐꯥꯎꯕꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯒꯨꯝꯕ ꯈꯨꯖꯤꯜ ꯊꯧꯔꯥꯡ ꯑꯃ ꯇꯧꯅꯅꯕ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯁꯨ ꯌꯥꯏ꯫ ꯊꯣꯡꯒꯥꯜ ꯐꯥꯎꯕꯗꯪ ꯆꯠꯂꯒ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨꯗꯨꯕꯨ ꯎꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯨꯅꯕꯁꯨ ꯈꯟꯈꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯟꯊꯔꯨꯕ ꯃꯇꯝꯗꯗꯤ ꯑꯩ ꯃꯥꯡꯒꯣꯜꯂꯣꯝꯗ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯑꯗꯨꯒ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯍꯜꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯉꯥꯏꯔꯒꯦ ꯍꯥꯏꯅ ꯄꯨꯛꯅꯤꯡꯗ ꯂꯦꯞꯂꯦ꯫ ꯃꯇꯝ ꯑꯁꯤꯗ ꯑꯩꯒꯤ ꯏꯅꯥꯛ ꯅꯛꯅ ꯂꯩꯕ ꯆꯧꯀ꯭ꯔꯤ ꯑꯃꯗ ꯑꯣꯐꯤꯁꯥꯔ ꯑꯃꯗꯤ ꯇꯨꯝꯗꯨꯅ ꯂꯩ꯫ ꯑꯩꯍꯥꯛꯁꯨ ꯃꯥꯒꯤ ꯃꯇꯧ ꯇꯝꯂꯒꯦ ꯍꯥꯏꯅ ꯈꯜꯂꯛꯄ ꯃꯇꯝꯗ ꯀꯦꯞꯇꯦꯟ ꯕꯣꯏꯂꯥ ꯑꯗꯨ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯖꯈꯤ, ꯊꯣꯡꯒꯥꯜ ꯐꯥꯎꯕꯗꯪ ꯊꯣꯛꯄꯤꯔꯒ ꯆꯤꯐ ꯀꯃꯤꯁꯅꯔꯒꯤ ꯀꯥꯡꯕꯨ ꯑꯗꯨ ꯀꯔꯤꯒꯨꯝꯕꯗ ꯎꯕ ꯂꯥꯛꯄ ꯅꯠꯇ꯭ꯔꯒ ꯄꯥꯎ ꯐꯪꯕ꯭ꯔꯥ ꯍꯥꯏꯅ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨꯕ꯫ ꯑꯁꯤꯃꯁꯨ ꯍꯥꯏꯖꯈꯤ ꯃꯗꯨꯗꯤ ꯀꯅꯥꯒꯨꯝꯕꯁꯤꯡ ꯃꯍꯥꯛꯅ ꯊꯦꯡꯅ ꯈꯣꯠꯅꯕ ꯌꯥꯎꯔꯕꯁꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯕꯨ ꯑꯩꯅ ꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯍꯧꯏ ꯍꯥꯏꯅ ꯇꯝꯕꯤꯔꯨꯅꯕꯒꯤꯗꯃꯛ꯫ ꯀꯦꯞꯇꯦꯟ ꯕꯣꯏꯂꯥ ꯈꯨꯗꯛꯇ ꯆꯠꯄꯤꯈꯤ꯫ ꯑꯗꯨꯒ ꯑꯩꯍꯥꯛꯁꯨ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯅ ꯆꯧꯀ꯭ꯔꯤꯗ ꯎꯏꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯇꯝ ꯑꯗꯨ ꯆꯥꯎꯔꯥꯛꯅ ꯄꯨꯡ 12ꯔꯣꯝ ꯇꯥꯔꯝꯂꯒꯅꯤ꯫ ꯀꯌꯥꯝ ꯀꯨꯏꯅ ꯇꯨꯝꯂꯨꯔꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩ ꯈꯪꯗ꯭ꯔꯦ꯫ इखंग खंगौदना मिकअप थोरखे अचौब नोंगमई अमुक हन्ना कापकपदा ना यैछनबा मखै हौरबा मखोल अदु ताबदा अदुम खंगले शांतिगी वाफम लेत्रे हाइबदु सेकेंड खरदी एहाक लेंगबा ngamखिदे अकीबना इबु लाक्सिनदुना थमख्रबगुम तौरमे खोंग थांगदुना चटपा ngamखिदे मिनिट अमरोमगी मतुंगदा अई ज्ञान तारकले युम मनुंगदा चेंसिलकलगा लेमाईगी मखागी का अदुदा कुमथरमे मफम अदुदा लेरंबा मी खुदिंगमकना चप मानना खनखिबदे अखोई पुमनमक लोइरे हाइबसिनी अईगी पुरोइबना कदाइदा लेख्रबा मखोइसिंग अदुदा करी थोख्रबा वखल असि खल्लोबदा अई लंगतकनबना ngauरमे
ꯃꯈꯣꯏꯒꯤ ꯃꯔꯥꯏꯕꯛ ꯀꯔꯤ ꯑꯣꯏꯈ꯭ꯔꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩ ꯈꯟꯕ ꯉꯝꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯄꯨꯛꯅꯤꯡꯗ ꯋꯥꯔꯝꯒꯗꯕ ꯑꯃꯁꯨꯡ ꯃꯥꯅ ꯅꯣꯡꯃꯩ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯇꯥꯔꯒ ꯑꯩꯈꯣꯏꯗ ꯀꯥꯞꯂꯤꯕꯅꯤ ꯍꯥꯏꯕꯗꯨ ꯈꯪꯕꯗ ꯃꯍꯥꯛꯅ ꯈꯪꯂꯝꯒꯗꯕ ꯑꯋꯥꯕ ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯏ꯫ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯩ ꯃꯔꯨ ꯋꯥꯠꯂꯤ ꯑꯃꯁꯨꯡ ꯃꯥꯌꯣꯛꯅꯕꯒꯤ ꯁꯛꯇꯤ ꯑꯩꯈꯣꯏꯗ ꯂꯩꯇꯦ ꯍꯥꯏꯕꯗꯨ ꯃꯍꯥꯛꯅ ꯐꯖꯅ ꯈꯪꯕꯅꯤ꯫ ꯈꯣꯡꯐꯝ ꯍꯟꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯕꯅꯤ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯑꯣꯏꯔꯛꯂꯦ꯫ ꯀꯔꯅꯦꯜ ꯁ꯭ꯀꯤꯟꯅꯁꯨ ꯋꯥꯐꯝ ꯑꯁꯤꯃꯗꯤ ꯍꯥꯟꯅ ꯌꯥꯆꯪꯂꯛꯄ ꯃꯇꯝꯗ ꯄꯨꯊꯣꯛꯈ꯭ꯔꯕꯅꯤ, ꯁꯥꯟꯇꯤꯒꯤ ꯋꯥꯐꯝ ꯑꯗꯨ ꯑꯣꯏꯔꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ꯫ ꯑꯁꯨꯝꯅ ꯄꯨꯡ ꯑꯃꯔꯣꯝ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯗꯥꯛꯇꯔꯅ ꯑꯁꯣꯛꯄ ꯃꯤꯁꯤꯡ ꯑꯗꯨ ꯂꯩꯈꯥꯒꯤ ꯀꯥꯗꯒꯤ ꯄꯨꯊꯣꯔꯛꯄ ꯍꯧꯔꯝꯃꯤ, ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯈꯨꯗꯛꯇ ꯍꯟꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯒꯤ ꯋꯥ ꯂꯦꯞꯅꯔꯦ꯫ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯃꯤꯁꯇꯔ ꯀ꯭ꯋꯤꯟꯇꯟ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯃꯁꯨꯡ ꯃꯈꯣꯏꯒ ꯂꯣꯏꯅꯈꯤꯕ ꯑꯇꯩ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯀꯔꯤꯒꯨꯝꯕ ꯄꯥꯎ ꯑꯃꯠꯇ ꯇꯥꯕ ꯐꯪꯈꯤꯗꯦ꯫ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯔꯝꯗ ꯂꯥꯡꯇꯛꯅꯈꯤꯕꯗꯤ ꯄꯨꯡꯖꯥ ꯈꯨꯗꯤꯡꯒꯤ ꯍꯦꯜꯂꯛꯂꯦ꯫ ꯑꯁꯣꯛꯄ ꯃꯤ ꯄꯨꯝꯅꯃꯛꯇꯨ ꯃꯄꯥꯟꯒꯤ ꯅꯥꯄꯤ ꯍꯧꯕ ꯂꯝꯄꯥꯛ ꯇꯥꯅ ꯄꯨꯊꯣꯔꯛꯄꯗ ꯃꯇꯝ ꯁꯥꯡꯅ ꯆꯪꯈꯤ꯫ ꯃꯤꯁꯇꯔ ꯕ꯭ꯔꯦꯀꯦꯟꯕꯦꯔꯤ ꯏꯍꯥꯟ ꯍꯥꯟꯅ ꯄꯨꯊꯣꯔꯛꯏ꯫ ꯂꯥꯏꯕꯛ ꯊꯤꯔꯕ ꯇꯣꯜꯂꯕꯅꯤ, ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗ ꯇꯞꯅ ꯏꯪꯅ ꯊꯝꯕꯤꯔꯤꯕꯗꯨ ꯌꯥꯝꯅ ꯋꯥꯔꯦ ꯍꯥꯏꯖꯈꯤ꯫ ꯃꯍꯥꯛꯄꯨ ꯄꯨꯕ ꯃꯇꯝꯗ ꯃꯁꯥꯗꯨ ꯂꯦꯡꯊꯣꯛ ꯂꯦꯡꯁꯤꯟ ꯇꯧꯕꯅꯤꯅ ꯃꯥꯒꯤ ꯃꯐꯝꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯋꯥꯈꯤꯕꯅꯤ꯫ ꯇꯣꯜꯂꯕ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯑꯁꯣꯛꯄ ꯃꯤꯁꯤꯡ ꯑꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯃꯄꯥꯟꯗ ꯄꯨꯊꯣꯛꯄꯤꯔꯝꯃꯤ꯫ ꯈꯔꯗꯃꯛ ꯉꯥꯏꯍꯧꯔꯦ ꯃꯅꯨꯡꯗ ꯂꯩꯍꯧꯔꯤꯕ꯫ ꯑꯩ ꯏꯁꯥꯃꯛꯁꯨ ꯏꯈꯨꯠ ꯇꯤꯡꯊꯣꯛꯆꯗꯨꯅ ꯃꯈꯣꯏ ꯈꯔꯒꯤ ꯃꯇꯦꯡ ꯄꯥꯡꯖꯈꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯂꯩꯈꯥꯒꯤ ꯊꯣꯡ ꯑꯗꯨ ꯐꯥꯎꯗꯣꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯄ ꯃꯇꯝꯗ ꯍꯣꯁꯄꯤꯇꯥꯜꯗ ꯃꯇꯦꯡ ꯄꯥꯡꯕ ꯀꯍꯥꯔ ꯃꯔꯤꯅ ꯀꯅꯥꯒꯨꯝꯕ ꯑꯃꯃꯨꯛ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯄꯨꯁꯤꯜꯂꯛꯂꯦ꯫ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯃꯥꯏꯁꯤꯡ ꯑꯗꯨ ꯎꯔꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯃꯤ ꯑꯗꯨꯒꯤ ꯑꯉꯧꯕ ꯃꯃꯥꯏ ꯑꯗꯨ ꯍꯦꯛ ꯎꯕꯃꯛꯇꯗ ꯃꯗꯨ ꯃꯤꯁꯇꯔ ꯕ꯭ꯔꯦꯀꯦꯟꯕꯦꯔꯤꯅꯤ ꯍꯥꯏꯕ ꯈꯪꯂꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕ ꯑꯗꯨꯗ ꯃꯥꯒꯤ ꯑꯔꯣꯏꯕ ꯑꯣꯏꯍꯟꯈ꯭ꯔꯦ꯫ ꯃꯍꯥꯛ ꯂꯩꯈꯥꯒꯤ ꯀꯥ ꯑꯗꯨꯗꯒꯤ ꯄꯨꯊꯣꯔꯛꯂꯒ ꯃꯄꯥꯟꯒꯤ ꯅꯥꯄꯤ ꯃꯊꯛꯇ ꯊꯝꯃꯒ ꯃꯤꯅꯤꯠ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯗꯨꯝ ꯁꯤꯈ꯭ꯔꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯄꯨꯡ ꯈꯔꯃꯨꯛ ꯁꯥꯡꯊꯅ ꯂꯩꯔꯝꯂꯒ ꯑꯀꯤꯕ ꯐꯪꯂꯕ ꯈꯣꯡꯆꯠ ꯑꯃꯒꯤ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯑꯗꯨ ꯈꯥꯡꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯁꯤꯈꯤꯕ ꯑꯗꯨꯅ ꯍꯦꯟꯅ ꯐꯔꯦ ꯃꯉꯣꯟꯗ꯫ ꯑꯗꯨꯕꯨ ꯑꯃꯝꯕ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯤꯔꯕꯅꯤ ꯍꯥꯏꯗꯨꯅ ꯅꯍꯥ ꯑꯣꯏꯔꯤꯕ ꯄꯥꯈꯪ ꯑꯗꯨꯕꯨ ꯃꯊꯟꯇ ꯍꯨꯟꯗꯣꯛꯄꯤꯔꯝꯕ ꯑꯗꯨꯗꯤ ꯀꯅꯥꯒꯤ ꯊꯃꯣꯏꯅ ꯁꯣꯛꯇꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯑꯩꯈꯣꯏ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯝꯗꯥꯏ ꯃꯇꯝ ꯉꯥꯏꯍꯥꯛꯀꯤ ꯃꯅꯨꯡꯗ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯨꯏ꯫ ꯑꯄꯥꯛꯄ ꯐꯤ ꯑꯃꯅ ꯂꯩꯕꯥꯛꯇ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯍꯥꯛ ꯑꯗꯣ ꯇꯞꯅ ꯀꯨꯞꯁꯤꯟꯕꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯪꯂꯝꯕ ꯑꯋꯥ ꯑꯅꯥ ꯄꯨꯝꯅꯃꯛ ꯂꯧꯊꯣꯛꯈ꯭ꯔꯒ ꯑꯁꯤꯕꯒꯤ ꯇꯝꯄꯥꯛꯇ ꯏꯌꯥꯡ ꯌꯥꯡꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯑꯗꯣ ꯑꯩꯅ ꯀꯂꯛꯆꯈꯤꯕꯅꯤ꯫ ꯑꯩꯈꯣꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯄ ꯉꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯀꯔꯤꯃꯠꯇ ꯈꯟꯈꯤꯗ꯭ꯔꯦ꯫ ꯃꯗꯨꯒꯤꯗꯃꯛ ꯍꯣꯠꯅꯔꯕꯁꯨ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕ ꯃꯥꯜꯂꯝꯃꯤ꯫ ꯑꯗꯨꯝꯅꯗꯤ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯈꯣꯡꯁꯥꯟꯅꯕꯒꯤꯗꯃꯛꯇꯤ ꯄꯨꯝꯅꯃꯛ ꯊꯧꯔꯥꯡ ꯇꯧꯅꯔꯦ꯫ ꯑꯩ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯔꯛꯏ꯫ ꯊꯤꯟꯗꯅ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨ ꯃꯩ ꯊꯥꯗꯣꯛꯄꯤꯔꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯗꯒꯤ ꯑꯃꯔꯣꯝꯗ ꯃꯩ ꯊꯥꯗꯣꯛꯄ ꯑꯗꯨꯅ ꯍꯦꯟꯅ ꯑꯗꯨꯝ ꯐꯔꯒꯅꯤ, ꯃꯔꯝꯗꯤ ꯃꯥꯏ ꯄꯥꯛꯍꯧꯔꯕ ꯌꯦꯛꯅꯕꯁꯤꯡꯅ ꯂꯩꯍꯧꯔꯤꯕ ꯑꯁꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯊꯤꯅ ꯅꯨꯡꯁꯤ ꯍꯩꯇꯅ ꯂꯣꯏꯅꯕꯒꯤ ꯃꯑꯣꯡ ꯀꯔꯤꯁꯨ ꯂꯩꯔꯔꯣꯏ꯫ ꯃꯄꯥꯟꯗ ꯅꯥ ꯌꯩꯁꯤꯜꯂꯕ ꯅꯣꯡꯃꯩ ꯃꯈꯣꯜꯅ ꯂꯦꯞꯇꯅ ꯇꯥꯔꯤ꯫ ꯃꯔꯨꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯇꯥꯔꯛꯂꯒ ꯄꯣꯈꯥꯏꯔꯤ꯫ ꯎ ꯀꯌꯥꯗ ꯄꯥꯜꯂꯤ, ꯎꯁꯥ ꯀꯌꯥ ꯊꯨꯗꯦꯛꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯂꯨꯅꯕꯒꯤ ꯋꯥꯈꯜ ꯑꯗꯨ ꯊꯥꯗꯣꯛꯂꯤ꯫ ꯆꯠꯀꯗꯧꯔꯤꯕ ꯈꯣꯡꯆꯠ ꯑꯗꯨꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯇꯨꯄꯤ, ꯐꯨꯔꯤꯠ ꯑꯆꯣꯟꯕ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯧꯊꯣꯛꯂꯨꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩꯅ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯑꯗꯨꯝ ꯈꯣꯡꯁꯥꯟꯕ ꯇꯥꯔꯦ꯫ ꯍꯧꯈꯤꯕ ꯆꯥꯛ ꯆꯥꯔꯝꯗꯥꯏ ꯃꯇꯝ ꯈꯛꯇꯗ ꯑꯩꯅ ꯑꯌꯨꯛꯇ ꯂꯤꯠꯈꯤꯕ ꯅꯤꯡꯊꯝꯊꯥꯒꯤ ꯍꯛꯆꯥꯡ ꯅꯞꯄ ꯐꯨꯔꯤꯠ ꯑꯆꯣꯟꯕ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯑꯉꯧꯕ ꯁꯤꯜꯛꯀꯤ ꯕ꯭ꯂꯥꯎꯁ, ꯐꯨꯔꯤꯠ ꯃꯀꯛ ꯑꯃꯒ ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯊꯥꯔꯞ ꯊꯧꯕ ꯁ꯭ꯀꯔꯠ ꯑꯃꯒ ꯃꯗꯨꯅ ꯂꯣꯏꯔꯦ꯫ ꯃꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯊꯕꯛ ꯇꯧꯕꯗꯁꯨ ꯑꯩꯉꯣꯟꯗ ꯈꯔ ꯀꯣꯝꯖꯅꯕ ꯍꯥꯏꯗꯨꯅ ꯈꯣꯡꯅ ꯆꯠꯄꯗ ꯆꯨꯅꯒꯗꯕ
khara phaba phizol amatta khandokjaba ngamkhide mapanda chatpada chanaba phizol khudam moina tupi furit achonba butna chingba karigomba kharadang lahoba ngamlabadi pumnamak kasi pharamgadabani thoklariba sigi matungina hojik aigi khongda yauriba apaba amasung athotpa sawungi khongupni asigumba makhal asidi lam lapna mapanda chatpagidi kaidongnungda susanadrabani aigi khong moja su nupi singna upnaba chumnagi icham chamba kandaba makhal aduni hanadagi hospital da naishinnarakpada aingonda setliba phi singsu loina motlabani mars tha phawbasida kari su chamba tawkhidrabani adubo aikoina laklaba matung british leiba mafam yorakpadadi aihakna phi sing adu sudokhanki pukning lupningai wairaba matam amagi mang takraba kayagi kudam moina makhoi sing asi cheksinna thamlagani wakhal leitafam amatta khangnadana mapandadi yamna law khongnaba charangnaba hingalakhi sipai sing chatpa honabagi thaurangna pulap pareng pareng leptuna leinare makhoi ya koibada leiba mafam sing aduda mi kaya chenari mafam adudagi nanthok khongnaba amaga amaga thengainari makhoi ayambana ekoida thabak tongnaramba minai sing hawai chengwai maru marang yonba samna hairabada sifai singna leiru leiruba mafamda masana leifam thoklaba mioi sing ngaktane aibu mayamna pauthokpiduna ithanta hundokpiramle haibagi akiba wakhal ama ikhang khanghodana aingonda laktriba phawadi mayam aduna magi tawpham thoktuna chenabadu yengthoktuna leirure aisu ithanta chatnanaba wakhal tawre adubu khantarubada ningsinglakle aina officer kharagi mafamda wasakhibado aina leiruba mafam aduda adum leigani haina makoinadi aigi nakta aigidamakta lakani haibiki hairiba matam asimaktada officer amana aigi nakta laklaga hairare aikoi chatnaba thaurang tawba tare changjafam lauduna leiramba yum madudagi thawai khubak haptuna mapanda hek thorakpada ai ngaihakti gyan manglam lamliba khunjel adu akibagi masakni pokhairaba nomai maru sing aduta natana kapnariba dusu hanadagi hena kansin behalan ekoigi yum madudagi gastaruk phana satringaida nomai achauba kapakpa maru amana aigi khong manakta pokhaiki anakpada hoba u amagi masa kaya thudekhi amasung lebak phabadagi aidi pambomda khajiktamak sokhi ai u pambi adugi maromda chensinki aremba wakhaldi oibayai u adugi achauba mo aduna aibu makha tana sok panbadagi ngakthok pigadra khanduna asumna second kharadi mafam maduda leikhi miyam adu turel adu yaunaba hathu chenabada ubada aishu amuk khanna wakhal lakladuna mafam adu yaunaba chenbalda yaurame ehak loinagadaba mi amatta ningsingkhidre miyam adudagi ai tongana dum lakle ekoina leiramba residency adugi maning maikeida kasar lambi yaurakpa adu phawba araiba oiramde lambida khonglouba apanba kaya marum leirame mapang thangba compound adugi manung thangba ingkhol adudi tingkhang palaba sambalegi parengna wangna sambal khajilaga tongana leibani hariba sambalegi sambal asi sembadasu aina yengsin khotsinjakhibani ekhoigi oina san kaya su loijarame amasung san sing aduna toina lei saliba ingkhol aduda changsinduna adargula pambina chingba kaya maru manghan khibasu yawi ekhoina sambal adu khajindringai mamangdadi makhoibu ngakthokpa yagadaba malamde asumna nongma aigi puroibabu pusillaga phibam adu yenghanba matamda wafam amasum hakna ingonda thamjakhi madudi sambalgi wafam asi maruoiba ama oiba tarabadi mi sangu ama ngakhandrabasu yaragani haina laibak phabadagi aina mafam adu yaurakpadadi miyam kaya amana namkhaiduna chatkibadagi sambal adu teklamle khudong chana
Sambal aduda ahoba amasu leirambadagi aina seliba firolda karisu tatpa khotpa thoktana lithokpa ngamlami. Adubu aigi khut asidi yamna khogaiki amasung aigi asonba khong moja singsu talami. Adum moidunasu ai adum chatle. Aiga kanaga loinaribage haibana chingbadu karisu khalluba leitana. Mathang amuk apanba oiribadi achouba leipanaduni. Aikoi rom thangba nakandari yamna nemlaga nakalamadana phut taruk luthana makhada chongthaba tarame. Aidi leipannadugi mathakta phamduna leire. Karam tauna atopa nakalda kumthanaba honasige haibadu khanna. Matang asimaktada kanagumba mana aingonda tapna ilaklame. Madugi maramdi miyamgi lambi yadu aina thingduna leire haibagi khangalakpa mawang ama oina. Aihak atopa nakal adugi makha phawba ningthijana nanthare. Aiga khangnaba hawai chengwai yonba nipa amagi pambomda paiduna. Leikhom homlaba nalaba turen ama kumtharakpadasu nipa asina aigi teng pangbikhi. Aigi hanadagi motlaba fizol asida amuk henjinna tathanba chuhanba thokpa makhai aihak ani ahumlaksu tusankhi. Mamai thangda isingi mapal yoraklabada thauna phana turel adu lanthoknaba honakhi. Aikhoi pumnamakki laibak phaba oina matam adu Mars thani. April May ki matam natte. Tha asigi matung haibadi Mars thadagi thengthana thaudok asi thoklamba tarabadi hairiba turel adusu matau karamna langadage haibado ai khangdre. Matam madudi aingba matam suloi kiba nong subasu horaktriba maramna isingi sel adu yamna thele khongna jom jom chatpayana. Turel adu kayam lubage haibasu khanglamde maramdi mamangi matamdasu nong mata sagol tongduna atai manipuri turen lan bagumna mafam aduda lan khidre. Hanagi matamdasu turel asi lanthoknaba aikoina marak marakta khanakibane. Adubo turel gi lairai asi yamna ngamba amasung nanbadagi aigi puroibana sagol singna kumthabada phaba oiroi amasung ising asisu lanthokpa ngamdana loramba yai haikibane. Matawasumna tasengna khangdaba potki maramda nungai thokpagumna ai ising aduda ihan hana kumtharaga khong thangba hauki. Ingbadi chingsinba makhai ingi. Aina ichel adugi maya yorakpa matamda aihakka khangnaba doctor ado aingondagi mang thagalaklame. Mafam aduda ai ithanta leirambaduda mahak ngakluramale. Aihak yamna kijarakpadagi amasung mi mayam chenaba ubadagi yung aduda leiba ngamlaktabani haina mangonda sandokna tamjarame. Ningthijana mafam adu phawba yoraknaba honabadi ngamjare. Adubu turel adudi onthokna hinadre haibasu mangonda haijarame. Thaudok asida mahakti awaba taraba misak singbu minung sigaloinana mateng pangbiba misak amani haibasu yai. Ising adugi lanthokadaba watliba mafam sing adu lanthokpada mahakna aibu pubirami amasung aihakpu thangatpiduna puraklaga kangphalda kangna thambirage tawbamaktada mahak leikhom marak aduda makhong adu nanthure. Aikoi animak tasille. Adum moinamak aikoi ani thinthadana chingkhatnarame aduga yamna wana lairai mathak yaunaba karaklame. Matam asidadi khangai aigi khongupki khuning nanthokduna ising manungda leihore haiba. Aigi isa pumba leikhomna pumtai tairame ingbanasu thak thak nikle. Aina seliwa skirt adusu isingna pumchot chotle yamnasu lumle. Hojik matam manghanba yabadi nalamde. Turen mapana adu kakhalaga leiriba lambi adu lanthorakpadadi yamna luraba khongbal amasu leiramle. Khongbal adugi manungda changsallaga ai paktharame. Maramdi matam adu phawba nongmai kapnare kadomdagino haiba ai khanglamde. Aikhoigi miyoi singdi matam asida aihakka unadunasu leiribani. Matungda hek hek taba nongmai makhol singna aibu kihallame. Maramdi karamba matamda aikhoigi mi singna kaplibano haibado ai haiba khak ngamlamde. Aina sipai singi maraktamak yauramdrabadi yamna sathiba thoklamgadra haina sukijaki. Hojik makti himit makna
ꯃꯈꯣꯏꯅ ꯅꯣꯡꯃꯩ ꯀꯥꯞꯄ ꯑꯗꯨ ꯎꯕ ꯉꯝꯂꯦ꯫ ꯁꯤꯐꯥꯏ ꯄꯨꯝꯅꯃꯛꯅ ꯇꯨꯔꯦꯜ ꯑꯗꯨ ꯂꯥꯟꯊꯣꯛꯇꯨꯅ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯈꯣꯡꯕꯥꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯇꯥꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯑꯩꯈꯣꯏ ꯀꯁꯥꯔ ꯌꯧꯕ ꯂꯝꯕꯤ ꯑꯗꯨꯗ ꯈꯣꯡꯁꯥꯟꯕ ꯍꯧꯔꯛꯂꯦ꯫ ꯑꯍꯥꯟꯕꯗ ꯂꯝꯕꯤ ꯈꯔꯗꯤ ꯃꯥꯌꯣꯛꯅꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯠꯂꯒ ꯍꯟꯖꯤꯟꯅ ꯑꯃꯨꯛ ꯂꯥꯛꯏ꯫ ꯀꯣꯟꯅꯗꯤ ꯌꯦꯠꯂꯣꯝꯗ ꯂꯩꯕ ꯂꯝꯕꯤ ꯑꯗꯨꯗ ꯂꯩꯁꯤꯜꯂꯒ ꯊꯥꯡꯒꯩ ꯁꯦꯡꯅꯃꯛ ꯆꯠꯄ ꯍꯥꯏꯕꯗꯨ ꯍꯧꯔꯦ꯫ ꯑꯍꯤꯡ ꯑꯗꯨ ꯊꯥꯕꯜ ꯐꯕꯅ ꯃꯐꯝ ꯈꯨꯗꯤꯡ ꯁꯦꯡꯅ ꯎꯕ ꯉꯝꯂꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯝꯂꯝꯕ ꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯑꯗꯨ ꯁꯔꯨꯛ 100 ꯍꯦꯜꯂꯝꯒꯗꯕꯅꯤ꯫ ꯑꯩꯈꯣꯏ ꯌꯥꯡꯅ ꯆꯠꯄꯗꯤ ꯉꯝꯂꯝꯗꯦ, ꯃꯔꯝꯗꯤ ꯑꯁꯣꯛꯄ ꯃꯤꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯒ ꯂꯣꯏꯅꯅ ꯆꯠꯄ ꯇꯥꯕꯅꯤꯅ꯫ ꯑꯃꯔꯣꯝꯗ ꯃꯈꯣꯏꯕꯨ ꯄꯨꯔꯤꯕ ꯀꯍꯥꯔꯁꯤꯡ ꯑꯗꯨꯁꯨ ꯈꯔꯗꯃꯛ ꯑꯣꯏꯕ ꯃꯔꯝꯅ ꯄꯨꯡ ꯀꯌꯥ ꯆꯥꯗ ꯊꯛꯇꯅ ꯑꯃꯁꯨꯡ ꯄꯣꯊꯥꯕ ꯂꯩꯇꯅ ꯈꯪꯆꯣꯡ ꯆꯣꯡ ꯈꯪꯏꯟ ꯏꯟ ꯇꯧꯗꯨꯅ ꯆꯠꯄ ꯑꯗꯨꯗ ꯃꯈꯣꯏ ꯀꯌꯥꯝ ꯋꯥꯅ ꯈꯪꯂꯝꯒꯗꯕ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯀꯅꯥꯅꯁꯨ ꯈꯜꯂꯨꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯔꯝꯗꯤ ꯑꯩꯍꯥꯛ ꯂꯣꯏꯅ ꯈꯪꯂꯝꯃꯤ, ꯃꯔꯝꯗꯤ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯑꯩꯗꯤ ꯍꯟꯗꯣꯛ ꯍꯟꯖꯤꯟ ꯌꯥꯝꯅ ꯇꯣꯏꯅ ꯀꯁꯥꯔꯗꯒꯤ ꯑꯃꯁꯨꯡ ꯀꯁꯥꯔ ꯐꯥꯎꯕ ꯆꯠꯈ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯩꯅ ꯈꯪꯖꯕ ꯑꯗꯨꯅ ꯆꯠꯃꯤꯟꯅꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯐꯪꯍꯟꯈꯤ꯫ ꯃꯥꯏꯜ ꯈꯔ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯆꯤꯛꯅ ꯆꯠꯂꯝꯃꯤ꯫ ꯕꯨꯔꯤ ꯕꯖꯥꯔ ꯀꯧꯕ ꯃꯐꯝ ꯑꯃ ꯌꯧꯕꯗꯗꯤ ꯑꯩꯈꯣꯏꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤ꯫ ꯑꯩꯈꯣꯏꯅ ꯅꯤꯡꯊꯤꯅ ꯈꯟꯕꯗꯗꯤ ꯀꯣꯅꯨꯡꯗꯒꯤ ꯑꯩꯈꯣꯏꯕꯨ ꯀꯅꯥꯅꯁꯨ ꯇꯨꯡ ꯏꯜꯂꯛꯈꯤꯗꯕꯅꯤ꯫ ꯑꯩꯈꯣꯏ ꯅꯥꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯈꯪꯈꯤꯗꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯊꯧꯅꯥ ꯐꯕ ꯍꯥꯏꯕꯗꯨꯒꯤ ꯍꯦꯟꯅ ꯐꯕ ꯁꯔꯨꯛꯇꯤ ꯋꯥꯈꯜ ꯂꯩꯕ ꯑꯁꯤꯡꯕꯅꯤ ꯍꯥꯏꯅ ꯈꯟꯈꯤꯕꯔꯥ? ꯑꯗꯨꯒ ꯌꯦꯛꯅꯕꯒꯤ ꯋꯥꯈꯜꯗ ꯑꯩꯈꯣꯏꯒꯤ ꯏꯇꯨꯡ ꯏꯟꯒꯗꯕꯒꯤ ꯁꯔꯨꯛ ꯃꯈꯣꯏꯒꯤ ꯅꯨꯡꯒꯤ ꯆꯦꯛꯄꯜ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯂꯩꯍꯧꯕꯅ ꯍꯦꯟꯅ ꯄꯥꯝꯖꯈꯤꯕꯔꯥ? ꯑꯩ ꯍꯥꯏꯕ ꯉꯝꯖꯗꯦ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯍꯥꯏꯕ ꯇꯥꯏ, ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯑꯁꯨꯝꯅ ꯂꯥꯛꯍꯟꯈꯤ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯇꯥꯟꯅꯔꯛꯅꯕ ꯍꯣꯠꯅꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯈꯔ ꯂꯥꯞꯅꯁꯨ ꯆꯠꯍꯧꯕ ꯉꯝꯈꯤꯕꯅꯤ꯫